ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟ ꯌꯧꯔꯗꯨꯐꯥꯎ ꯑꯃꯨꯕꯤ ꯍꯧꯒꯠꯇꯦ꯫ ꯈꯣꯔꯣ ꯈꯣꯔꯣꯅ ꯈꯨꯛꯄ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯄꯥꯟꯗꯅ ꯃꯕꯨꯡ ꯑꯍꯜ ꯍꯦꯝꯕꯅ ꯃꯃꯥꯗ ꯍꯥꯏꯔꯤ, "ꯃꯥ, ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯅ ꯈꯔ ꯍꯧꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯄꯤꯅ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯅꯆꯥ ꯀꯌꯥ ꯄꯥꯝꯗꯦꯀꯣ?" ꯁꯈꯤꯅ, "ꯇꯨꯝꯖꯁꯅꯨ ꯀꯩꯗꯧꯒꯦ ꯑꯆꯧꯕ? ꯅꯆꯟꯁꯦ ꯅꯤꯡꯉꯣꯜꯅꯤ꯫ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯩꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯀꯥꯟꯗ ꯃꯅꯤꯡ ꯇꯧꯖꯁꯅꯨ." "ꯍꯣ, ꯀꯟꯈꯠꯂꯨ ꯀꯟꯈꯠꯂꯨ꯫ ꯏꯃꯥꯅ ꯀꯟꯈꯠꯃꯟꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯥꯎ ꯆꯥꯎꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯆꯟꯅꯗꯅ ꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ." "ꯍꯥꯏ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯤꯟꯗꯨꯡ ꯏꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ." "ꯏꯟꯗꯅꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯏꯃꯥꯅ ꯈꯔ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ." "ꯍꯣ, ꯈꯪꯖꯗ꯭ꯔꯦ ꯑꯩ꯫ ꯅꯣꯏ ꯃꯌꯥꯝꯁꯤꯒ ꯂꯩꯃꯤꯟꯅꯕꯗ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯥꯏꯔꯦ꯫ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ, ꯒ꯭ꯌꯥꯟꯒ ꯉꯥꯎꯔꯦ." ꯇꯟꯖꯥꯗꯨꯗ ꯑꯃꯨꯕꯤ ꯃꯀꯣꯛ ꯃꯅꯥ ꯏꯐꯥꯐꯥ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯃꯃꯥꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯏꯕ, ꯁꯤꯗꯕꯨ ꯀꯅꯥꯅ ꯉꯥꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯃꯥꯅ ꯏꯆꯟꯁꯦ ꯉꯜꯂꯤꯉꯩ ꯁꯦꯝꯗꯣꯛꯆꯧ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯃꯃꯥ ꯁꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯂꯝꯂꯒ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥꯒꯤ ꯑꯃꯣ, ꯅꯪꯕꯨ ꯌꯥꯍꯧꯗꯣ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯉꯜꯂꯨ ꯀꯩꯗꯧꯒꯦ? ꯅꯕꯨꯡꯅ ꯌꯥꯝ ꯁꯥꯎꯔꯝꯂꯕꯅꯤ." ꯑꯃꯨꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣ, ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯗꯅ? ꯃꯊꯧ ꯂꯩꯇ ꯃꯣꯏꯅ ꯉꯟꯅ ꯍꯧꯒꯠꯆꯔꯒ." "ꯍꯥꯏ, ꯅꯆꯤꯟꯗꯨ ꯀꯜꯂꯛꯀꯅꯨ꯫ ꯅꯪꯅꯦ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ꯫ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯋꯥ ꯈꯛꯇꯁꯨ ꯅꯠꯇꯦ, ꯌꯨꯝꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯡ ꯅꯪ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯪꯕꯨ ꯆꯟꯅꯔꯔꯣꯏꯅꯦꯍꯦ." "ꯍꯣ, ꯑꯗꯨꯅꯕꯨ ꯑꯩꯁꯨꯅꯦ ꯄꯥꯟꯗꯗꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯄꯥꯟꯗ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯉꯝꯗꯧꯕ ꯅꯨꯄꯥ ꯈꯜꯂꯒ ꯄꯥꯟꯒꯅꯤ꯫ ꯐꯪꯗ꯭ꯔꯒꯅ ꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯜꯂꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ." "ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯄꯥꯟꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯥꯏꯗꯅꯦ ꯅꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯐꯝꯗꯅ ꯂꯩꯔꯅꯨ꯫ ꯅꯄꯥ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯉꯥꯡꯂꯔꯅꯤ꯫ ꯅꯁꯥꯒꯗꯣ ꯆꯥꯏꯊꯔꯨꯔꯣ." ꯁꯈꯤ ꯉꯥꯡꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯑꯃꯨꯕꯤꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔꯥ ꯅꯤꯡꯉꯥꯏꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯦꯝꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯃꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯊꯤꯔꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈ꯭ꯔꯤ꯫ ꯍꯦꯝꯕꯒꯤ ꯅꯨꯄꯤꯒ ꯁꯥꯃꯨꯒꯤ ꯅꯨꯄꯤꯒ ꯂꯩꯁꯥꯔꯤꯉꯩ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯒꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅ ꯇꯧꯗꯦ꯫ ꯆꯥꯛꯈꯨꯝꯁꯨ ꯑꯗꯨꯃꯛ ꯄꯨꯜꯂꯝꯃꯤ꯫ ꯂꯇꯥꯅ, "ꯏꯅꯥꯎ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯊꯣꯡꯁꯤꯒꯦ?" ꯑꯌꯤꯡꯕꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯟꯅ ꯑꯣꯟꯅ ꯈꯨꯝꯃꯤ, "ꯏꯆꯦ, ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯁꯤ꯫ ꯑꯗꯨꯒ ꯃꯣꯏ ꯇꯥꯇꯣꯟꯅ ꯎꯀꯥꯕꯤ ꯈꯔ ꯉꯁꯥꯏ ꯂꯩꯔꯛꯏ, ꯑꯗꯨꯃ ꯇꯥꯎꯔꯁꯤ." ꯂꯇꯥꯅ, "ꯍꯣꯏ ꯍꯣꯏ, ꯑꯩꯅꯦ ꯏꯟꯁꯥꯡ ꯁꯦꯝꯖꯤꯜꯂꯛꯑꯒꯦ꯫ ꯅꯪ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯣ꯫ ꯄꯥꯕꯒꯤ ꯆꯝꯐꯨꯠ ꯑꯃꯁꯨ ꯐꯨꯠꯂꯁꯤ." ꯇꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯈꯤ ꯆꯪꯂꯛꯂꯒ, "ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯦ? ꯏꯃꯥ ꯀꯔꯤ ꯇꯧꯔꯛꯎꯒꯦ?" ꯂꯇꯥꯅ, "ꯏꯃꯥ, ꯌꯥꯔꯅꯤꯌꯦ꯫ ꯏꯅꯥꯎ ꯏꯕꯥꯅꯤ ꯁꯨꯝ ꯇꯧꯔꯒꯦ꯫ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ꯫ ꯃꯩꯐꯨꯗ ꯃꯩꯇꯥꯟ ꯑꯆꯥꯛꯄ ꯍꯥꯞꯂꯒ ꯅꯃꯣ ꯄꯨꯁꯤꯟꯖꯔꯛꯂꯒꯦ꯫ ꯏꯃꯥ ꯀꯥꯗ ꯂꯩꯕꯤꯔꯝꯃꯣ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯀꯥꯗ ꯂꯩꯔꯨꯔꯒꯦꯀꯣ." ꯁꯈꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅ, "ꯏꯆꯦ, ꯌꯣꯡꯆꯥꯛꯇꯨꯕꯨ ꯈꯦꯠꯄ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯁꯤꯁꯦ ꯉꯥꯁꯤꯡꯗꯨꯁꯨꯅꯦ ꯏꯆꯦ ꯆꯥꯝꯕꯤꯔꯛꯂꯒꯦ꯫ ꯀꯗꯥꯏ, ꯁꯤꯗ ꯄꯤꯔꯛꯂꯣ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯏꯆꯦ ꯏꯕꯥꯅꯤꯁꯦ ꯏꯇꯥ ꯏꯇꯥ ꯀꯥꯏꯅ ꯀꯧꯅꯔꯝꯃꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯌꯨꯝ ꯄꯨꯜꯂꯕꯅꯤ ꯁꯥꯗꯅ ꯃꯤꯡꯒꯧꯒꯁꯦ ꯍꯣꯡꯂꯕꯅꯤꯀꯣ." "ꯑꯩꯗꯤ ꯈꯪꯗꯦꯗ, ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ." "ꯅꯪꯗ ꯅꯠꯇꯦꯗ, ꯑꯩꯁꯨꯅꯦ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯅꯧꯔꯤꯉꯩꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯛꯄꯗꯣ ꯑꯗꯨ ꯇꯥꯔꯒ ꯑꯩꯅ ꯏꯊꯟꯇ ꯀꯥꯗ ꯆꯪꯂꯒ ꯅꯣꯛꯄꯁꯤ꯫ ꯍꯩꯃꯥ, ꯑꯩꯁꯨꯅꯦ ꯃꯤ ꯏꯆꯦ ꯅꯪꯕꯣ꯫ ꯑꯍꯥꯟꯕ ꯑꯩꯅ ꯏꯆꯦꯗ ꯏꯆꯦ ꯍꯥꯏꯅ ꯀꯧꯕꯗꯣ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ꯫ ꯑꯗꯣ
ꯁꯨꯝ ꯀꯧꯔꯛꯄꯗꯒꯤꯗꯤ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯅꯦ ꯃꯀꯨ ꯑꯅꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯩ ꯃꯄꯥ, ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯦ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯏꯃꯧ ꯑꯅꯤꯃꯛ ꯅꯣꯡꯃꯇ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯅ ꯈꯠꯅꯗꯦ, ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯅꯕ ꯎꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯑꯋꯥꯡꯒꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯁꯤ ꯃꯧꯁꯨ ꯃꯊꯟꯇ, ꯑꯗꯨꯒ ꯃꯅꯦ ꯃꯁꯤꯒ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯊꯛꯁꯤ ꯈꯥꯁꯤꯅ ꯈꯪꯗ꯭ꯔꯤꯕ ꯂꯥꯏꯃ ꯍꯩꯅꯖꯗꯦꯗ ꯑꯩ꯫ ꯏꯕꯣꯍꯜꯅ ꯍꯣꯏꯅꯦ ꯃꯃꯥ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯅꯤꯁꯤ ꯅꯣꯡꯃꯇ ꯈꯠꯅꯕꯁꯨ ꯎꯗꯦ, ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯕꯨ ꯏꯃꯧ ꯑꯅꯤꯁꯦ꯫ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯁꯈꯤ ꯍꯩꯒꯤ ꯏꯃꯧꯅꯤꯗꯅ꯫ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤ ꯃꯥꯅ ꯃꯅꯦꯝꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯗ ꯊꯤꯅ ꯊꯤꯅ ꯑꯣꯠꯅꯩꯕꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯂꯛꯄꯗꯒꯤ ꯇꯞꯇꯥꯅ ꯐꯨꯔꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯄꯥꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯑꯃꯨꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯂꯥꯛꯂꯤꯕꯗꯨ ꯁꯈꯤꯁꯨ ꯎꯔꯗꯨꯅ ꯍꯩꯃꯥ, ꯀꯩꯗꯧꯔꯤ ꯅꯪꯗꯤ? ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯥꯛꯂꯤꯁꯤꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯒ ꯁꯥꯎꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕ? ꯑꯃꯨꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯋꯥꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯉꯨ ꯍꯥꯏꯕ꯫ ꯍꯣ ꯐꯨꯔꯒ ꯇꯥꯜꯂꯛꯑꯦ, ꯅꯣꯏꯅ ꯐꯩ, ꯒ꯭ꯌꯥꯟ ꯇꯥꯏ, ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯖꯈꯤꯕ ꯅꯌꯥ ꯅꯨꯄꯥꯗꯨꯅꯅꯦ ꯐꯨꯔꯒ ꯇꯥꯜꯂꯛꯏꯕ꯫ ꯁꯈꯤ ꯉꯛꯅ ꯀꯔꯤꯒꯤ ꯃꯥꯗꯤ ꯅꯪꯕꯨ ꯐꯨꯔꯤꯕ? ꯍꯣ ꯃꯃꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯤ ꯑꯃ ꯂꯩꯕꯗꯨꯗ ꯑꯩꯅ ꯊꯤꯅ ꯇꯧꯏꯌꯦ, ꯑꯗꯨꯒꯤ ꯐꯨꯔꯒ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯂꯤꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯦ ꯌꯨꯝꯗꯨꯗ ꯆꯠꯄ ꯉꯝꯂꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯅꯪꯗꯤ ꯃꯤꯒꯤ ꯃꯃꯥꯗꯨꯗ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯔꯨꯔꯤ? ꯌꯥꯝ ꯐꯠꯇꯕ ꯅꯅꯦꯝꯁꯨ ꯅꯠꯇꯦ, ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯅꯅꯦꯝꯅꯤ, ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ, ꯅꯕꯨꯡꯁꯤꯡꯅꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯂꯒ ꯏꯃꯥ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ, ꯏꯕꯨꯡꯉꯣꯗꯨꯒꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯍꯣ ꯑꯩꯗꯤꯅꯦ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ, ꯏꯃꯥ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕꯤꯔꯨꯔꯣ? ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯍꯅꯨꯕꯤ ꯅꯝꯊꯤꯕꯤꯗꯨꯒꯤ ꯁꯦꯕꯥ ꯁꯨꯝ ꯇꯧꯕꯗꯤ? ꯍꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ, ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯌꯨꯝ ꯀꯣꯏꯕ ꯉꯝꯕꯗꯨꯅꯦ ꯅꯨꯄꯤ ꯍꯥꯏꯁꯦ꯫ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤꯒ ꯑꯃꯠꯇ, ꯏꯃꯥꯒ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯩꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ, ꯃꯧꯁꯤꯡꯗ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯍꯜꯂꯨ꯫ ꯅꯅꯝꯃꯁꯤꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤ, ꯕꯦꯕꯥꯔ ꯈꯔ ꯂꯩꯅ ꯋꯥ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯏꯃꯥꯒꯤ ꯑꯃꯨ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯦꯝꯅꯧꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯟꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯃꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯁꯣꯂꯤ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯕꯤꯅ ꯊꯤꯅ ꯉꯥꯡꯂꯒ ꯆꯠꯍꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯂꯇꯥꯒ ꯑꯌꯤꯡꯕꯤꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯏꯆꯦ, ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯦ ꯃꯔꯥꯏꯕꯛꯀꯤꯅꯦ ꯍꯥꯏꯕꯕꯨ ꯃꯥ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ, ꯃꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯅꯤ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯥ ꯅꯨꯄꯤꯅꯤ, ꯋꯥꯈꯜ ꯈꯔꯁꯨ ꯈꯟꯊꯒꯗꯕꯅꯤ, ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ, ꯃꯁꯦ ꯑꯩꯈꯣꯏ ꯑꯃꯨꯕꯤꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯅꯥꯎ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯒ ꯈꯪꯗꯦ꯫ ꯅꯍꯥꯟꯁꯨ ꯃꯅꯦꯝꯕꯣꯛꯇꯨꯗ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕ ꯈꯣꯟꯗꯣ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧꯈꯣꯏ ꯂꯩꯔꯝꯂꯕꯗꯤꯅꯦ ꯃꯥꯕꯨ ꯁꯣꯏꯗꯅ ꯉꯥꯡꯂꯝꯂꯒꯗꯕꯅꯤ, ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯃꯥꯅ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯆꯤꯟꯁꯨ ꯈꯔꯗꯤ ꯀꯜꯂꯤ ꯑꯩꯈꯣꯏ ꯑꯃꯨꯕꯤꯁꯦ, ꯊꯛꯈꯥꯁꯨ ꯌꯥꯝꯅ ꯈꯪꯗꯦ, ꯉꯥꯡꯅꯤꯡꯕ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ꯫ ꯏꯅꯥꯎ, ꯑꯩꯈꯣꯏꯅ ꯑꯗꯨꯝꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯁꯥ ꯂꯥꯟ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯑꯃꯨꯕꯤꯒꯤ ꯃꯇꯧꯃꯛꯅꯤ꯫ ꯍꯥꯏꯔꯣꯏꯗ ꯏꯆꯦ꯫ ꯆꯥꯛꯈꯨꯝꯗ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯑꯃꯨꯕꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯄ꯭ꯔꯞ ꯁꯥꯎꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯉꯦꯛ ꯐꯝꯊ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯃꯊꯧ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯑꯩꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯪꯒꯅꯤꯕ ꯅꯣꯏ, ꯑꯩꯅ ꯏꯄꯥꯝꯗ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯗꯤ ꯈꯪꯒꯅꯤ, ꯑꯗꯨꯛ ꯆꯥꯟꯅꯔꯤꯕꯗꯣ ꯍꯨꯏ ꯍꯧꯗꯣꯡ ꯈꯠꯅꯕꯒꯨꯝ ꯈꯠꯅꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯃꯨꯕꯤ ꯑꯩ ꯃꯤꯡ ꯍꯣꯡꯒꯦꯍꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯕꯤ ꯃꯊꯃꯣꯏꯗ
Manama anibu khatnanaba lalongsinba haukhre. Nong nini amasu haujinkre ayuki matamni. Lata masa ngamde haiduna ayukta hogatlamde. Thabak pumba ayingbina tawrami. Sumangda waitayduna leiriba ayingbigi manakta amubi sangsilaktuna apha saduna hairi. Inama aisu yaurauro kay tawrauge. Ayingbina yarinda amubi thabak leitre jaitharaga mairaka tawda ngairi. Sidi aina dum tawrage. Nungaite inama imongi thabak pumba inamana loina tawbase nachan yengba ngamjadi. Khoi inama hanna nungaina dumduna leithopa aduga inamana loi taw leiri. Waido ay tayrage inama jaitharuro. Ayingbi kari sukhumlamda maning adomda changkre. Amubi haujiktada akhaba minok amanok lai. Mathangi numitni samu na nga layraktuna ayuki matheldo nga oina thonglammi. Hanagi matawgum ngasisu lata ayingbi chakpunna thongminarami. Nga duna ayingbi na thongkre. Iromba kanghauduna lata na thongkre. Ngaside ayingbi wa kaya nganglakte. Lata na ngangsakpadasu itan-tanna khumningdagum tawi. Lata karisu ahenba khanjinda magi tawphom thokpa tawkre. Sak insang thongba pumloy-loyraba matung mayamdo sak chanaba kaurure. Mayamdo ikoy-koy-shina phamlaga sak chaba hawi. Lataga ayingbigadi chade awat apa hangnaba layri. Hemba chaktu khara kothaduna nga thongba du totlaga sakhoma mahukpaga yochinba ngamda isingdu prap thakchili aduga huwa kamduna magi nupida hairi. Karino nga thongbagi moroksiba nate kayam thakchilurage haiwani. Lata pakhana moita chaw kayam sarage haisibo charaga khangni asuk yam chaba morokse ai haifamga khangde. Samusu nga thongbadu charubadagi ising bakthakta thakduna laikri. Sakisu huwa kamduna imawi bema noibu morok kayam thaklurage ne nga thongbasi chaba yadreni morokna. Ayingbi pakhana ma aidi morokto kaisu yam thakidabani. Samu saurapna thaktabagiro ha nga matam phoksasin bangamdo saribo morokse. Mapa ibohal khawdemduna hairi. Yarisi soiki boiromgani. Morok saraba nga thongbadudi saruranu irombaga kanghawgasi oina charo. Wayamnaranu koi chasa nongmagi dawni khandau. Samuna adubu papa pamdi pamukri sel tangna leirakhriba ngani. Yarini yaima makha taranune mathangda ipana amuk leiraga charaga loiri. Asigi bu ngangduna sumlei. Ngangnariba singdu taraga amubidi mabukta nokli. Mayamdo chaba thakpa loinaraga haugatnakre. Lataga ayingbiga amuk chana pahaiduna latana chak theri. Anido pukham amamamda chak sari. Ayingbidi sasinba yade wakhal khalli. Moina morok sai haisibu kayam sara jano inaw. Khangdi yeche morokti nahan khe aikhoina chaba sangduni aina hablisi. Khitang charaga yengsi ai hablake. Hoi che anido morok kayam sai haiduna nga thongbadu charaga yengi. Adubu khazik chabaga morok no huttuna sarambaduda makhatana charudre. Ayingbidi ngakpana loirabani. Mana thakriba moroktuga saramliba morok khosasiga kahina chanadabasida mabukta sutumin khalli. Aina thakriba moroktuga saramliba morok khosasiga othokna sujana kidreda. Aina ngasai maningda khuzam haitokpa thokringai ichena gamok hapli jala. Ichena tumaksu tawni haiba thajadi. Khangdreda karino koka ngawi. Namituma ayingbi masado charangnaba wakhalna leitada adumak haukirami. Mathangi nonganbada ayingbina maningda ising lumlingai amubi mirak narak yengduna changlaklaga tapna hairaklami. Inama ay kainom haibiyura. Ayingbina kariwano amubi hekta hayo. Adubure inama ngarangin changmorok sabado adudo inama hana inama na chakumdagi thokhrikanda morok kokta tangkhai mahijinkribani. Ayingbi ngakna asengbra amubi asengbani inama imitchina urabani mana morok hijinbado. Ichena karige tumna tawriba aiga maga saunakhibasu leite. Karigi oidoni inama thabak pumnamakki manado mana loningba adugini. Samna hairabada inamasu ngarang uriduni tariduni pabana ngarang haibado morok saba nga thongbadudi charuranu irombaga kanghugo oina charo haidana aduda dum khanglo inama halna kari pamle haibado. Ayingbi gyan takre
ꯑꯃꯨꯕꯤꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯃꯥꯗꯤ ꯊꯥꯖꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯃꯤꯅ ꯉꯥꯡꯕ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯒꯟꯕꯤ ꯑꯌꯤꯡꯕꯤ ꯉꯁꯤꯗꯤ ꯑꯃꯨꯕꯤꯒꯤ ꯑꯣꯏꯗꯕ ꯋꯥꯗ ꯊꯥꯖꯗꯨꯅ ꯃꯆꯦ ꯂꯇꯥꯕꯨ ꯌꯦꯛꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯗꯤ ꯃꯣꯔꯣꯛꯇꯨ ꯑꯃꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯂꯇꯥꯒ ꯑꯌꯤꯡꯕꯤꯒ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯣꯔꯣꯛꯇꯨ ꯃꯥꯅ ꯊꯥꯈꯤꯕꯅꯤ꯫ ꯇꯧꯕꯅ ꯃꯥꯅ ꯇꯧꯔꯒ ꯃꯔꯥꯜ ꯄꯨꯝꯕꯅ ꯂꯇꯥꯗ ꯊꯪꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ꯫ ꯍꯥꯟꯅ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯕ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯄꯒ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯅꯁꯨ ꯌꯥꯗꯕꯗꯒꯤ ꯑꯃꯨꯕꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯈꯥꯕꯩ ꯆꯦꯒꯞ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯏꯁꯧ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯧꯁꯦ ꯑꯩꯇꯪꯁꯤ ꯃꯉꯥꯏꯔꯦ꯫ ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯗ ꯉꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯗ ꯑꯩꯗꯤ ꯃꯧ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯂꯦꯝꯖꯥ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯑꯋꯨꯟ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯔꯦ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯅ ꯑꯩꯅ ꯁꯨꯝ ꯊꯣꯡꯕ꯫ ꯊꯣꯡꯂꯣꯏꯗꯦꯍꯦ ꯆꯥꯛꯀ ꯑꯃꯇ, ꯁꯤꯡꯅꯒ ꯆꯥꯛꯇꯕꯅꯤ꯫ ꯊꯣꯡꯂꯣꯏꯌꯦ ꯆꯥꯛꯀ ꯑꯃꯇ ꯊꯣꯡꯂꯣꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯔꯒ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯣꯔꯣꯛ ꯃꯁꯤꯡꯒ ꯆꯥꯔꯨꯕ꯭ꯔꯥ ꯀꯩꯅꯣ? ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅꯦ꯫ ꯍꯥꯏꯅ ꯑꯋꯥꯡꯒꯤ ꯅꯪꯅ ꯅꯣꯛꯅꯔꯝꯕ ꯃꯧ ꯆꯤꯡꯒꯟꯕꯤꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯀꯨꯏꯔꯦ ꯃꯅꯦꯝꯕꯣꯛꯀ ꯈꯠꯅꯕ ꯇꯥꯈꯤꯗꯕ꯫ ꯑꯋꯥꯡꯒꯤ ꯃꯅꯤ ꯃꯃꯧ ꯂꯧꯅꯕ ꯂꯦꯞꯈꯤꯕꯁꯤꯗ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯏꯆꯤꯛ ꯆꯤꯛꯂ ꯃꯥꯜꯂꯦ꯫ ꯃꯁꯥꯁꯦ ꯍꯩꯅꯗ꯭ꯔꯕ ꯀꯔꯤꯅꯣ? ꯃꯥ ꯑꯃꯨꯛ ꯍꯧꯔꯛꯂꯦꯅꯦ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯃꯣꯏ ꯃꯄꯥꯁꯨ ꯃꯔꯝ ꯂꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ꯫ ꯑꯩꯅꯦ ꯑꯃꯨꯛꯇ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯨꯒꯦ꯫ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ, ꯏꯕꯣꯍꯜ ꯑꯩꯒꯤ ꯌꯨꯝꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯇꯤꯟꯅꯕ ꯌꯥꯗꯕ ꯂꯩꯅꯥ ꯃꯈꯜꯗꯣ ꯌꯧꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯋꯥ ꯅꯨꯡꯁꯤꯠꯁꯤ ꯏꯁꯦꯡ ꯁꯦꯡꯗꯅꯦ꯫ ꯆꯨꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯑꯩꯒꯤ ꯃꯧꯁꯤꯡꯅꯅꯦ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯣꯏ꯫ ꯃꯅꯦꯝ ꯑꯩꯅ ꯊꯥꯖꯩꯌꯦ꯫ ꯍꯣꯏ ꯈꯤꯠꯇ ꯉꯥꯏꯔꯦ ꯅꯃꯧ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗ ꯉꯥꯎꯗꯨꯅ ꯂꯝꯖꯥꯎ ꯇꯥꯒꯗꯕ꯫ ꯁꯈꯤ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯑꯌꯤꯡꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯉꯤ, ꯏꯃꯧ ꯑꯇꯣꯝꯕꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯏꯃꯧꯅ ꯍꯟꯗꯛ ꯃꯔꯛ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯗꯣ ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯛꯎ ꯍꯥꯏꯕꯅꯣ? ꯌꯥꯅꯤ ꯏꯃꯥ, ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯩ ꯂꯩꯔꯤ꯫ ꯑꯩ ꯑꯗꯨꯝ ꯊꯕꯛꯁꯤꯡꯁꯦ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯁꯈꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯊꯕꯛꯁꯤꯡꯁꯤ ꯅꯇꯣꯝꯇ ꯇꯧꯕꯒꯤ ꯁꯥꯎꯔꯤꯕ꯭ꯔꯣ? ꯅꯆꯦꯗꯣ ꯑꯩꯅ ꯅꯇꯩꯒ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤꯅꯦ꯫ ꯅꯪ ꯋꯥꯔꯒꯅ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯇꯧꯁꯤꯟꯕꯤꯔꯛꯀꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯉꯁꯤꯗꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯑꯩꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯇ ꯑꯩ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯏꯆꯦꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯕꯨ ꯃꯈꯥ ꯇꯥꯕ ꯃꯅꯥꯎ ꯑꯃꯒꯨꯝ ꯈꯟꯕ ꯉꯝꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯄꯪꯕꯤ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯍꯦꯛꯇ ꯇꯧꯍꯧꯕ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯁꯨ ꯃꯤꯅꯤ꯫ ꯑꯩꯁꯨꯅꯦ ꯁꯥꯎꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨ꯫ ꯅꯆꯦꯁꯨ ꯃꯥꯅ ꯉꯝꯕꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯅꯆꯦꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯪ ꯋꯥꯈꯜꯗꯨ ꯐꯠꯇꯅ ꯈꯟꯈꯤꯅꯨ꯫ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯃꯆꯦ ꯂꯇꯥꯕꯨ ꯀꯟꯈꯠꯄ ꯃꯥꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯣꯟꯗꯒꯤ ꯃꯆꯦ ꯂꯇꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯅꯦꯝꯕꯨꯁꯨ ꯊꯃꯣꯏꯗ ꯃꯂꯣꯝ ꯊꯝꯗꯨꯅ ꯌꯦꯛꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯅꯣꯡꯃꯒꯤ ꯑꯌꯤꯡꯕꯤꯒꯤ ꯏꯁꯧꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ꯫ ꯃꯅꯦꯝꯅ ꯃꯀꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯑꯌꯤꯡꯕꯤ ꯂꯇꯥ ꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯆꯥꯗ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯇꯥ ꯃꯅꯦꯝ ꯁꯈꯤꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯑꯃ ꯍꯦꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯅꯣꯕꯥꯞ ꯑꯗꯨꯕꯨ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ꯫ ꯏꯃꯨꯡꯒꯤ ꯅꯨꯄꯥꯈꯩꯗꯤ ꯊꯕꯛ ꯆꯠꯅꯈꯤꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯏꯃꯧ ꯑꯍꯟ, ꯅꯣꯕꯥꯞꯁꯤ ꯃꯦꯠꯄ ꯂꯣꯏꯔꯒ ꯅꯅꯥꯎꯁꯨ ꯀꯧꯕꯤꯔꯨꯁꯨ꯫ ꯇꯨꯝꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯈꯣꯜ ꯃꯋꯥꯒ ꯇꯥꯗꯦ꯫ ꯅꯪꯅꯦ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯧꯔꯨꯁꯨ꯫ ꯍꯣꯏ ꯃꯥ, ꯅꯃꯧ ꯀꯧꯖꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯌꯤꯡꯕꯤ ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗꯨ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯇꯞꯅ ꯏꯪꯅꯒ ꯁꯤꯠꯄ ꯅꯠꯇꯦ, ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯤꯠꯂꯤꯕꯅꯤ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯁꯨꯃꯥꯡꯗꯨꯁꯨ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯩ ꯈꯣꯛꯇꯨꯅ ꯐꯝꯂꯤꯕꯁꯤꯡꯗꯨꯗ
ꯏꯐꯨꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯍꯩ ꯃꯦꯠꯅꯕ ꯄꯨꯈꯝꯗꯨꯁꯨ ꯏꯐꯨꯟꯅ ꯄꯨꯡꯉꯧ ꯉꯧꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯈꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯏꯐꯨꯟꯅ ꯂꯣꯏꯔꯦꯅꯦ ꯅꯪꯕꯨ ꯀꯣꯟꯅ ꯁꯤꯠꯂꯨꯅꯦ ꯋꯥꯏꯗꯣ ꯂꯇꯥꯅ ꯏꯅꯥꯎ ꯋꯥꯏꯗꯣ ꯍꯣꯔꯦꯟ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯏꯆꯦ ꯁꯤꯠꯂꯒꯦ ꯊꯝꯃꯣ ꯍꯩ ꯃꯦꯠꯄꯁꯦ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ ꯑꯌꯤꯡꯕꯤ ꯄꯩꯊꯣꯛꯂꯒ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯊꯨꯝꯈ꯭ꯔꯦ ꯏꯆꯦ ꯍꯣꯔꯦꯟ ꯁꯤꯠꯂꯒꯦ ꯀꯥꯏꯅ ꯍꯣ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯝ ꯇꯥꯒꯗꯧꯕ ꯂꯩꯔꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯕꯛ ꯀꯣꯝꯂꯤꯉꯩꯁꯤꯗ ꯁꯤꯠꯍꯧꯔꯤꯕꯅꯤ ꯏꯆꯦ ꯍꯣꯏꯗꯧꯅ ꯃꯤꯔꯦꯝ ꯁꯥꯗꯨꯅ ꯍꯩ ꯆꯥꯕꯒꯅꯦ ꯅꯅꯥꯎ ꯑꯩꯗꯤ ꯁꯪꯖꯗꯦ ꯏꯊꯧ ꯌꯥꯝꯃꯤ ꯊꯕꯛ ꯂꯩꯇꯕ ꯏꯆꯦ ꯍꯣꯏ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧ ꯋꯥꯏ ꯑꯁꯦ ꯁꯤꯠꯀꯦ ꯂꯇꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯉꯥꯡꯅꯤ ꯃꯥꯟꯅꯔꯣꯏ ꯈꯟꯅ ꯑꯌꯤꯡꯕꯤꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥꯗꯨ ꯊꯣꯏꯅ ꯇꯥꯁꯤꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯑꯉꯥꯡꯅꯤ ꯈꯟ ꯃꯥꯟꯅꯔꯣꯏ ꯈꯟꯅ ꯃꯥꯟꯅꯗꯕꯅꯤ ꯅꯪ ꯑꯩꯅ ꯍꯟꯕꯤꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯏꯃꯥꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯅꯥꯅ ꯋꯥꯏ ꯁꯤꯠꯅꯒꯦ ꯍꯣ ꯃꯤꯒꯤꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯁꯤꯠꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯆꯦꯒꯨꯝꯕꯤ ꯀꯠꯇ ꯅꯠꯇꯦ ꯍꯩ ꯑꯉꯥꯡ ꯅꯪ ꯀꯥꯎꯕ ꯍꯦꯜꯂꯕꯅꯤ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯈꯤ ꯄꯥꯈꯠꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯧꯁꯥ ꯅꯣꯏꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯂꯩꯀꯥꯏ ꯃꯥꯡꯗ ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨ ꯏꯃꯥ ꯏꯀꯥꯏꯅꯤ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯅꯪꯁꯨꯅꯤ ꯑꯩꯅ ꯋꯥꯔꯧꯔꯤꯕꯁꯦ ꯆꯥꯛꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯒ ꯄꯤꯖꯔꯤꯕ ꯑꯗꯨꯒ ꯃꯤꯆꯪꯅ ꯏꯆꯦꯒꯤ ꯆꯪꯕ ꯏꯃꯥꯁꯨ ꯈꯪꯂꯕꯅꯤ 이몽씨다 ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗꯕ 이제부는 나몽니 칸 루나 ꯇꯧꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯅ ꯎꯕ ꯉꯝꯗꯕ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯔꯝꯕ ꯀꯥꯟꯗ ꯅꯆꯦꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯌꯥꯎꯏ 이ಚಾꯅ ꯂꯧꯔꯛꯄ 이ꯃꯧ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯌꯦꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯧ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯣ ꯈꯪꯂꯦ ꯆꯤꯟꯗꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯉꯁꯤꯗꯤ ꯑꯇꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯃꯣꯏ ꯇꯥꯇꯣꯟ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯑꯩꯕꯨ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕ ꯂꯇꯥ ꯇꯞꯊꯅ ꯀꯧꯔꯛꯏ ꯏꯅꯥꯎ ꯀꯧꯕꯤꯔꯛꯀꯅꯨ ꯏꯅꯥꯎ ꯀꯥꯏꯅ ꯆꯤꯟꯕꯥꯜꯗꯅ ꯏꯅꯥꯎ ꯊꯃꯣꯏꯅꯨꯡꯗꯅ ꯑꯩꯉꯣꯟꯗ ꯀꯂꯛ ꯌꯦꯡꯊꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯩ ꯂꯣꯏꯅ ꯎꯕ ꯉꯝꯕ ꯖꯥꯠꯅꯤ ꯈꯖꯤꯛ ꯇꯞꯊꯔꯨꯔꯕ ꯂꯇꯥ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯇꯞꯊꯕꯒ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯍꯥꯌꯣ ꯄꯨꯛ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯆꯦꯔꯣ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯍꯣ ꯑꯩꯈꯣꯏꯗꯤ ꯍꯦꯟꯖꯤꯜꯂꯦ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦ ꯐꯨꯕꯤꯔꯣꯁꯦ ꯐꯨꯔ ꯂꯥꯛꯑꯣ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯃꯇꯧꯗꯨꯗ ꯂꯇꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯔꯛꯏ ꯑꯌꯤꯡꯕꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯀꯟꯅ ꯁꯝ ꯐꯣꯏꯔꯛꯄꯗꯨꯗꯗꯤ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ ꯋꯥ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯏ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯅꯇꯩ ꯃꯍꯤꯡ ꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯛꯑꯣ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯁꯈꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯄꯥꯈꯠꯅ ꯂꯇꯥꯕꯨ ꯈꯝꯂꯛꯏ ꯏꯃꯧ ꯑꯍꯜ ꯑꯗꯨꯝꯅ ꯇꯧ ꯍꯣꯔꯦꯟ ꯅꯅꯥꯎꯄꯥ ꯍꯜꯂꯛꯂꯒ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯁꯤ ꯁꯝ ꯐꯣꯏꯔꯤꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯐꯖꯗ꯭ꯔꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ ꯂꯇꯥ ꯁꯥꯎꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯎꯁꯤꯠꯇꯕ ꯇꯧꯈꯣꯕ ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯐꯝꯁꯨ ꯂꯩꯔꯣꯏꯗꯧꯕ ꯅꯪꯅ ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯕ ꯍꯦꯛ ꯍꯧꯔꯛꯂꯕ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯑꯦ ꯈꯪꯉꯨ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯂꯥꯛꯇꯅ ꯏꯟꯈꯤ ꯑꯗꯨꯒ ꯂꯇꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯈꯥꯗꯨꯗ ꯍꯧꯒꯠꯄ ꯉꯝꯗ ꯐꯝꯂꯒ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞꯂꯤ ꯁꯈꯤ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯀꯥꯗ ꯁꯝꯂꯒ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯐꯥꯔꯤꯕꯗꯨ ꯁꯦꯝꯖꯤꯟꯕꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯗꯥꯡꯗꯨ ꯂꯟꯖꯥꯎ ꯊꯣꯛꯂꯦ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯇꯩ ꯃꯅ ꯐꯨꯏ ꯍꯥꯏꯕꯒꯤ ꯏꯃꯨꯡꯗ ꯂꯥꯟ ꯇꯧꯔꯤ ꯁꯥꯃꯨꯅ ꯅꯠꯇꯦ ꯇꯥꯖꯧ ꯏꯇꯩꯃꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯦꯟꯕ ꯈꯨꯝꯕ ꯉꯝꯗꯦ ꯃꯅꯥꯎꯒꯤ ꯋꯥꯗ ꯃꯔꯨ ꯂꯨꯞꯊꯥ ꯇꯨꯃꯤꯟꯅ ꯂꯩ ꯁꯈꯤ ꯇꯞꯅ ꯃꯆꯥ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯌꯥꯏꯃ ꯌꯥꯔꯦ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯅꯤ ꯅꯇꯩꯃꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯋꯥ ꯆꯥꯎꯊꯣꯛꯂꯔꯣꯏꯁꯤ ꯌꯥꯏꯃ ꯅꯠꯇꯦ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ 이때이막이 ꯑꯁꯥꯎꯕꯅ ꯃꯉꯛ ꯁꯃꯦꯠꯇꯨꯅ ꯍꯥꯠꯂꯕꯁꯨ ꯉꯥꯏꯍꯥꯛ ꯑꯁꯥꯎꯕꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯣ ꯁꯈꯤꯁꯨ ꯁꯥꯎꯔꯞꯅ ꯍꯦꯔ ꯌꯥꯏꯃ ꯏꯃꯥ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ
ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯃꯊꯛꯀꯤ ꯑꯍꯟꯗ ꯍꯧꯖ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯉꯁꯤꯒꯤꯁꯤꯁꯨ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯨꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯁꯥꯃꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯅꯆꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ ꯏꯃꯥꯒꯤ ꯌꯥꯏꯃ ꯏꯕꯣꯍꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯩ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯈꯔ ꯉꯥꯡꯅꯔꯕꯗꯤ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯅꯔꯣ ꯃꯈꯥ ꯇꯥꯅꯔꯛꯂꯅꯨꯀꯣ ꯃꯄꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯁꯥꯃꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯦꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯈꯤ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯁꯤꯡꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯂꯣꯏꯔꯦꯗꯅ ꯁꯈꯤ ꯑꯩꯒꯤ ꯏꯃꯨꯡ ꯂꯣꯏꯔꯦ ꯍꯩꯗꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯁꯣꯝꯗꯁꯨ ꯂꯇꯥ ꯍꯦꯝꯕꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯨꯔꯨꯔꯤꯕꯗꯤ ꯃꯣꯏꯇꯥꯆꯧ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯎꯕꯨ ꯐꯨꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯣꯏꯇꯥꯆꯧ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯂꯇꯥ ꯑꯌꯤꯡꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯨꯠ ꯌꯥꯎꯒꯅꯨ ꯅꯪꯅ ꯈꯨꯠ ꯌꯥꯎꯔꯨꯕꯗꯨꯅ ꯅꯪꯅ ꯐꯅ ꯆꯨꯝꯂꯕꯁꯨ ꯅꯪꯅ ꯂꯥꯟꯕ ꯑꯗꯨꯝ ꯇꯥꯒꯅꯤ ꯍꯣꯏ ꯃꯣꯏꯇꯥꯆꯧ ꯃꯇꯨꯡ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯐꯔꯦ ꯄꯣꯊꯥꯔꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯃꯨꯒ ꯑꯌꯤꯡꯕꯤꯒ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯃꯣꯏꯒꯤ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ ꯍꯦꯝꯕ ꯂꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯈꯥꯝꯕ ꯌꯥꯗ꯭ꯔꯕꯗ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯨꯡꯗꯨ ꯈꯩꯕꯨꯡ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯃꯨꯕꯤꯁꯨ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯀꯧꯔꯝꯃꯤ ꯑꯃꯨꯕꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄꯤꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯂꯇꯥꯅ ꯆꯥꯛ ꯊꯣꯡꯂꯤ ꯁꯈꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯑꯃꯨꯕꯤꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯉꯁꯥꯏꯗꯒꯤ ꯃꯅꯝꯃ ꯑꯇꯣꯝꯕꯤꯒ ꯃꯕꯨꯡ ꯌꯥꯏꯃꯒ ꯎꯗꯕꯗꯨꯗ ꯇꯞꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯏꯅꯝꯃꯒꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯑꯩ ꯂꯥꯛꯅꯤ ꯍꯥꯏꯕ ꯃꯈꯣꯏꯕꯨ ꯈꯪꯗꯕ꯭ꯔꯣ ꯋꯥꯍꯪꯗꯨꯗ ꯂꯇꯥꯒ ꯁꯈꯤꯒ ꯌꯦꯡꯅꯩ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯈꯣꯏꯕꯨ ꯂꯩꯇꯕ꯭ꯔꯣ ꯁꯈꯤ ꯇꯞꯅ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯈꯪꯂꯝꯒꯗꯕ ꯃꯥꯟꯗꯦ ꯑꯃꯨꯕꯤ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯅꯤ ꯆꯥꯛꯈꯨꯝꯁꯨ ꯄꯨꯟꯗꯅ ꯀꯔꯤꯅꯣ ꯏꯃꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯈꯤ ꯂꯣꯠꯂꯨꯗꯅ ꯀꯥꯟꯅꯔꯣꯏ ꯈꯟ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯗ ꯂꯤꯔꯛꯏ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯅꯤꯡꯉꯝꯗ ꯀꯞꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯇꯥꯟꯅꯍꯜꯂꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯏꯃꯥ ꯁꯈꯤꯒ ꯂꯇꯥꯒ ꯑꯅꯤꯗꯤ ꯉꯛꯂꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨꯗ ꯁꯈꯤ ꯈꯪꯅꯤꯡꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ ꯍꯥꯏꯕꯅꯦ ꯑꯃꯨꯕꯤ ꯃꯥꯅ ꯃꯅꯝꯃ ꯑꯇꯣꯝꯕꯤꯗ ꯐꯠꯇ꯭ꯔꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯂꯇꯥꯕꯨ ꯐꯠꯇꯅ ꯎꯍꯟꯈꯤꯕ ꯀꯌꯥꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯈꯪꯍꯧꯗꯦ ꯁꯈꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯑꯃꯨꯕꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯥꯅꯦ ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯁꯥꯃꯛꯀꯤ ꯌꯨꯝꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅꯍꯟꯕ ꯉꯝꯕꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯅꯦ ꯏꯅꯝꯃ ꯅꯆꯜ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯄꯪꯕꯤ ꯅꯆꯜꯕꯨ ꯏꯅꯝꯃꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯂꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯇꯣꯛꯂꯣ ꯀꯞꯂꯅꯨ ꯂꯥꯟꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯆꯨꯝꯕ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯁꯥꯒꯤ ꯅꯔꯥꯟ ꯈꯪꯖꯔꯛꯇꯨꯅ ꯏꯆꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯃꯨꯛ ꯏꯅꯝꯃꯅ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯑꯃꯨꯕꯤ ꯍꯤꯛ ꯀꯞꯂꯤ ꯁꯈꯤꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯞꯂꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯕꯤ ꯃꯅꯝꯃ ꯑꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯁꯥꯃꯨꯁꯨ ꯊꯕꯛ ꯆꯠꯂꯝꯗꯦ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯁꯥꯃꯨ
ꯃꯌꯥꯝꯕꯗ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨ ꯃꯉꯥꯏ ꯑꯌꯤꯡꯕꯤꯁꯨ ꯂꯇꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯗ ꯏꯆꯥꯁꯥ, ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯄꯥꯒꯤ ꯅꯥꯀꯣꯡꯁꯦ ꯋꯥꯏ ꯆꯥꯏꯔꯦꯅꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯣꯛꯂꯣ, ꯍꯥꯏꯅꯔꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯃꯧ ꯑꯅꯤ, ꯅꯕꯥꯅꯤꯁꯨ ꯉꯁꯤꯗꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯂꯇꯥꯒ ꯑꯌꯤꯡꯕꯤꯒꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯕꯥꯕꯥ, ꯉꯁꯤꯗꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯁꯤꯅꯅ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯇꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯅꯨꯡꯁꯤꯅꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫